ꯃꯌꯥꯝꯕꯨ ꯊꯣꯏꯕꯤꯒꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯄꯥꯔꯤ ꯀꯧꯕ ꯑꯃꯒ ꯂꯨꯋꯥꯡꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ꯫ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯈꯔ ꯋꯥꯏ, ꯂꯨꯋꯥꯡꯇꯣꯟꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥꯅꯤ꯫ ꯄꯥꯔꯤꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯑꯌꯥꯝꯕꯅ ꯂꯨꯋꯥꯡꯇꯣꯟꯅ ꯄꯥꯔꯤꯒꯤ ꯃꯇꯦꯡ ꯇꯧꯏ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯗꯣ ꯏꯁꯧ ꯇꯧꯔꯤ ꯈꯨ ꯈꯨ ꯍꯦꯛ ꯀꯥꯝꯗꯨꯅ ꯄꯦꯔꯨꯛ ꯇꯨꯝꯃꯜꯂꯤ꯫ ꯃꯤꯅ ꯀꯣꯛꯊꯣꯡ ꯑꯃ ꯏꯃꯨꯡ ꯄꯨꯕꯅ ꯑꯩꯒꯤ ꯅꯨꯄꯥ ꯈꯛꯅ ꯄꯨꯕ, ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯕ, ꯂꯣꯏꯔꯦ, ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ, ꯁꯅꯥ ꯂꯨꯄꯥ ꯃꯆꯦꯠ ꯑꯃꯠꯇ ꯏꯁꯥꯁꯤꯗ ꯅꯞꯀꯦ ꯐꯪꯖꯗ꯭ꯔꯦ, ꯃꯤꯡꯁꯤ ꯈꯛ ꯉꯥꯏꯔꯦ ꯑꯩꯅ ꯁꯅꯥ ꯅꯞꯂꯤꯕ ꯍꯥꯏꯕꯕꯨ, ꯀꯧꯔꯔꯣꯏ ꯏꯃꯤꯡꯁꯤꯁꯨ, ꯀꯣꯔꯤ ꯑꯣꯟꯊꯣꯛꯇꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯩꯅ꯫ ꯆꯍꯤꯒ ꯐꯥꯗ꯭ꯔꯤꯕꯅꯤ ꯁꯅꯥꯅ ꯌꯨꯝꯁꯤꯗ ꯃꯧꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤ꯫ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯅꯧꯔꯤꯕꯅꯤ, ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯂꯩꯒꯗꯧꯕ ꯃꯇꯝꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯩꯇꯦ, ꯑꯐꯥꯎꯕꯤꯅꯤ, ꯃꯤꯅꯒ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯥꯅ ꯄꯦꯟꯗ꯭ꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯂꯨꯍꯣꯡꯕꯗ ꯍꯥꯞꯂꯛꯄ ꯃꯥꯒꯤ ꯁꯅꯥ ꯃꯈꯩ, ꯃꯈꯣꯏ ꯂꯨꯍꯣꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯏ ꯍꯥꯏꯗꯅ ꯁꯅꯥꯁꯤꯡꯗꯨ ꯂꯣꯏꯅ ꯍꯦꯛ ꯊꯝꯇꯣꯛꯇꯨꯅ ꯁꯦꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯅꯤ ꯃꯍꯥꯛꯅ ꯄꯦꯟꯗ꯭ꯔꯤꯕ꯫ ꯄꯤꯕꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯉꯣꯜ ꯇꯣꯅꯥꯟꯕꯤ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯃꯁꯝ ꯃꯅꯥꯀꯥꯗꯨ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯅꯝꯃꯗ ꯍꯪꯂꯛꯏ, "ꯏꯅꯝꯃ, ꯑꯩꯈꯣꯏ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ?" ꯁꯅꯥꯗꯣ ꯊꯕꯥ ꯎꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ, ꯈꯨꯝꯃꯤ ꯑꯁꯨꯝꯅ, "ꯏꯟꯁꯥꯡꯁꯨ ꯂꯩꯇꯕ, ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯏꯅꯝꯃꯅ ꯍꯥꯕ ꯌꯥꯅꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯩꯕꯥꯛ ꯈꯔ ꯄꯦꯛꯂꯨꯔꯦ, ꯎꯇꯤ ꯄꯣꯝꯒꯦꯅ." ꯊꯕꯥ ꯃꯃꯤꯠꯀ ꯂꯪꯈꯠꯂꯒ, "ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯩꯕꯥꯛꯄꯨ ꯀꯃꯥꯏꯅ ꯎꯇꯤ ꯄꯣꯝꯗꯣꯏꯅꯣ? ꯅꯠꯇꯦ, ꯍꯥꯎꯕ ꯍꯥꯎꯒꯗ꯭ꯔꯣ ꯏꯅꯝꯃ? ꯍꯥꯎꯅꯤꯕꯨ ꯍꯥꯏꯔꯗꯤ ꯂꯩꯕꯥꯛ ꯐꯥꯎ ꯆꯥꯒꯦ ꯁꯤꯅꯦꯕ ꯅꯪ ꯈꯜꯂꯤꯁꯦ? ꯃꯤꯑꯣꯏꯕꯅ ꯄꯣꯛꯂꯛꯏꯁꯦ ꯆꯥꯅꯕꯅꯤ, ꯇꯨꯝꯅꯕꯅꯤ, ꯀꯔꯤꯝ ꯆꯥꯗ꯭ꯔꯗꯤ ꯃꯤ ꯁꯤꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯔꯤꯕ ꯏꯅꯝꯃꯁꯨ ꯏꯟꯁꯥꯡ ꯍꯥꯎꯇꯕꯒꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯁꯨ ꯇꯥꯆꯧꯅ ꯏꯟꯁꯥꯡ ꯍꯥꯎꯕ ꯂꯩꯔꯛꯑꯗꯤ ꯆꯥꯅꯤꯡꯉꯝꯗ꯭ꯔꯁꯨ ꯐꯠꯅꯦꯛꯇ ꯆꯣꯡꯁꯤꯜꯂꯒ ꯆꯥꯔꯤꯕꯗꯨꯅꯤ." "ꯑꯉꯥꯡ, ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯕ꯭ꯔꯥ? ꯃꯤꯍꯨꯜꯅꯒ ꯃꯤꯍꯨꯜ ꯀꯥꯡꯕꯅꯦ, ꯆꯒꯞꯁꯤꯅ ꯆꯞꯄꯒ ꯅꯔꯥꯏꯕꯛꯇꯨꯗ ꯈꯥꯕꯩꯁꯤꯅ ꯁꯨꯊꯕ ꯁꯣꯏꯔꯣꯏ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ, ꯃꯅꯝ ꯏꯅꯝ ꯍꯦꯛ ꯅꯝꯊꯤꯈꯩ, ꯁ꯭ꯋꯥꯏꯗꯅꯦ ꯏꯅꯦꯝ ꯁꯥꯕꯤꯔꯅꯨ, ꯊꯣꯛꯈ꯭ꯔꯣ." "ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯊꯣꯛꯈꯤꯔꯣꯏꯗ꯭ꯔꯥ ꯅꯪ? ꯅꯠꯇ꯭ꯔꯒ ꯑꯩ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ? ꯆꯥꯛꯁꯤ ꯅꯪ ꯑꯣꯏꯅ ꯊꯣꯡꯍꯧꯔꯒꯦꯔꯣ?" ꯊꯕꯥ ꯐꯠ ꯍꯥꯏꯗꯣꯛꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯃꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ, ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯇꯧꯅꯔꯤꯕ ꯑꯁꯤꯒꯨꯝꯅꯁꯨ ꯇꯧꯅꯤꯡꯗꯦ꯫ ꯅꯣꯡ ꯄꯣꯡ ꯉꯥꯟꯕꯗꯒꯤ ꯆꯥꯛ ꯇꯞ ꯇꯥꯅ ꯆꯥꯁꯤꯜꯂꯒ ꯂꯩꯀꯥꯏ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ꯆꯥꯁꯤꯜꯂꯒ ꯇꯞ ꯇꯥꯅ ꯇꯨꯝꯕ, ꯁꯥꯖꯠ ꯑꯁꯤꯅꯒ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯆꯅꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯉꯨꯗ꯭ꯔꯦ." "ꯑꯊꯣꯏꯕꯅ, ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯑꯩꯕꯨ ꯊꯦꯡꯉꯦꯅꯦ." "ꯂꯣꯏꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯋꯥꯠꯈꯤꯅꯤ." "ꯀꯔꯤꯅꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯗꯅ ꯐꯅ ꯀꯨꯏꯈ꯭ꯔꯕꯗꯥꯏꯅꯦ ꯆꯥꯛꯈꯨꯝ ꯆꯪꯈꯤꯕ?" "ꯀꯨꯏꯔꯁꯨ ꯃꯩ ꯍꯧꯒꯠꯂꯤꯉꯩ ꯏꯟꯁꯥꯡ ꯁꯦꯝꯂꯤꯉꯩ ꯌꯥꯗꯤ ꯌꯦꯛꯇ ꯊꯦꯡꯗꯣꯛꯈꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯕꯛ ꯈꯨꯗꯤꯡ ꯏꯊꯟꯇꯅ ꯍꯣꯠꯅꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ꯫ ꯌꯨꯝ ꯑꯁꯤꯗ ꯏꯇꯦꯡꯁꯤ ꯀꯤꯃ ꯄꯥꯡꯕꯤꯅꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ." "ꯑꯩꯈꯣꯏ ꯊꯕꯥꯗꯤ?" ꯁꯅꯥꯅ ꯐꯠ ꯈꯨꯝꯂꯛꯏ, "ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯨꯅꯕꯨ ꯀꯔꯤ ꯏꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯣꯏꯅꯣ? ꯏꯔꯨ ꯐꯥꯎ ꯂꯨꯅꯤꯡꯗꯕꯤꯗꯣ, ꯍꯧꯖꯤꯛꯇ ꯍꯧꯒꯠꯈꯤꯕꯇ ꯉꯥꯏꯔꯤꯕꯅꯤ." "ꯃꯁꯤ ꯑꯉꯥꯡꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ, ꯈꯔ ꯉꯥꯡꯈꯣꯠ ꯇꯧꯗ꯭ꯔꯕꯗꯤ ꯃꯁꯤ ꯄꯨꯡꯁꯣꯏ ꯁꯣꯏꯔꯅꯤ." "ꯆꯤꯟꯗ ꯈꯛ ꯐꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯤ, ꯊꯣꯛꯈ꯭ꯔꯣ, ꯆꯥꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯝꯇ ꯊꯣꯡꯍꯧꯒꯦ." "ꯅꯪꯁꯨꯅꯤ, ꯂꯨꯍꯣꯡꯕꯗꯤ ꯀꯨꯏꯐꯥꯎ ꯀꯨꯏꯗ꯭ꯔꯤ, ꯃꯧ ꯆꯥꯖꯦꯟꯕꯤꯗꯒꯤ ꯍꯦꯜꯂꯤ ꯏꯁꯧꯗꯤ." "ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯤꯕꯨ ꯀꯅꯥꯅ ꯂꯥꯡꯍꯟꯕꯅꯣ? ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯁꯨꯃꯥꯏꯅ ꯆꯤꯟ ꯀꯟꯖꯔꯛꯇꯦ, ꯅꯣꯏꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯆꯤꯟꯁꯦ ꯀꯜꯂꯕ, ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯩꯗꯥꯁꯤꯡꯗꯨꯅꯁꯨ ꯃꯁꯥꯅ ꯑꯗꯨꯝ ꯀꯟꯕ ꯇꯥꯕꯅꯤ." "ꯑꯩꯅꯒ ꯅꯪꯒꯤ ꯅꯆꯤꯟ ꯄꯥꯟꯅꯕ ꯉꯝꯕ ꯅꯠꯇꯦ, ꯆꯥꯛꯇꯣ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ, ꯑꯩ ꯊꯦꯡꯂꯕꯅꯤꯀꯣ." ꯅꯨꯡꯊꯤꯜꯗꯨ ꯄꯥꯔꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯒꯨꯟꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯎꯈꯥꯗ ꯐꯝꯗꯨꯅ ꯂꯩ ꯂꯨꯋꯥꯡꯇꯣꯟꯅ꯫ "ꯑꯩꯗꯤ ꯅꯣꯏ ꯌꯨꯝꯒ ꯌꯧꯔꯦ, ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤꯅꯣ? ꯑꯩꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ꯭ꯔꯅꯦ ꯏꯇꯥꯎ?" ꯂꯨꯋꯥꯡꯇꯣꯟ ꯐꯝꯊꯔꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯏꯁꯨꯛ ꯁꯨꯛꯊꯔꯤꯕꯗꯨꯅ? ꯈꯪꯗꯦ, ꯄꯨꯟꯁꯤꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯉꯥꯏꯇꯦ." "ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ
ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯅꯤꯡꯗꯣꯟ ꯄꯣꯝꯂꯒ ꯂꯩꯕ ꯍꯧꯅꯗꯦ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯇꯦ ꯌꯨꯝꯗꯅ ꯏꯇꯩꯃꯒꯤ ꯏꯁꯧ ꯈꯪꯗꯦꯗ ꯑꯩꯁꯦ ꯍꯤꯡꯗꯕꯅ ꯐꯔꯕ ꯖꯥꯠꯅꯤ ꯅꯨꯄꯥ ꯃꯥꯟꯗꯦꯗ ꯊꯕꯛꯀꯤꯕꯨ ꯀꯩꯅꯣ ꯁꯨꯕ ꯌꯥꯕ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯐꯪꯗꯕꯒꯤꯅꯤ ꯏꯇꯥꯎ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯐꯪꯅꯕ ꯊꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯥꯟꯅꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯣꯏꯊꯣꯛꯑꯁꯦ ꯁꯨꯝ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯅꯕ ꯊꯪꯅꯕ ꯈꯨꯜꯗ ꯊꯝꯕꯥꯜ ꯌꯥꯝ ꯁꯥꯠꯄ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯨ ꯌꯦꯡꯉꯨꯁꯦ ꯁꯦꯠꯅꯕ ꯑꯅꯥꯟꯕ ꯐꯤꯒ ꯂꯩꯇꯦꯗ ꯅꯪ ꯑꯗꯨꯝ ꯆꯠꯂꯨ ꯊꯣꯡꯕ ꯍꯧꯔꯒ ꯂꯨꯋꯥꯡꯇꯣꯟ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯑꯩꯒꯤꯁꯤꯕꯨ ꯊꯣꯡꯕꯗ ꯍꯧꯔꯨꯕ꯭ꯔꯣ ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯂꯥꯎꯕ꯭ꯔꯕ꯭ꯔ ꯐꯤꯒꯤꯕꯨ ꯅꯪꯅ ꯋꯥꯔꯤ ꯑꯩꯒꯤꯗ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯂꯥꯛꯎꯁꯦ ꯂꯨꯋꯥꯡꯇꯣꯟꯅ ꯄꯥꯔꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯊꯕꯥꯗꯣ ꯃꯅꯝꯃꯒꯤ ꯀꯥꯗꯒꯤ ꯐꯅꯦꯛ ꯈꯔ ꯍꯟꯕ ꯑꯃ ꯁꯅꯥꯅ ꯎꯗ꯭ꯔꯤꯉꯩꯗ ꯄꯨꯊꯣꯔꯛꯇꯨꯅ ꯁꯦꯠꯆꯤꯜꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯔ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯧꯔꯤꯕꯅꯤ ꯏꯃꯨꯡꯗꯒꯤ ꯃꯅꯝ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯗꯨꯅ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯀꯥꯟꯊꯣꯔꯛꯄꯗ ꯃꯅꯝꯃꯒ ꯒ꯭ꯔꯣꯡ ꯍꯦꯛ ꯊꯦꯡꯖꯤꯟꯅꯩ ꯁꯅꯥ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏꯗꯨꯅ ꯀꯩꯅꯣꯅꯦꯍꯦ ꯆꯠꯂꯤꯅꯦꯅ ꯃꯥꯡꯗ ꯌꯦꯡꯂꯒ ꯆꯠꯀꯦꯗꯤ ꯍꯥꯏꯗꯦ ꯃꯅꯝ ꯑꯣꯏꯔꯝꯕꯗꯨꯗ ꯊꯕꯥ ꯏꯊꯛ ꯊꯛꯀꯠꯂꯤ ꯎꯍꯧꯗ꯭ꯔꯦ ꯏꯅꯝꯃ ꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯨꯃꯥꯡ ꯇꯝꯅ ꯀꯨꯝꯊꯩ ꯁꯅꯥ ꯁꯨꯝ ꯌꯦꯡꯊꯔꯛꯄꯅꯤ ꯊꯕꯥꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯕꯨ ꯎꯕꯗ ꯇꯍꯥ ꯇꯍꯥ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯎꯔꯛꯏ ꯍꯦ ꯉꯥꯏꯈꯣ ꯊꯕꯥ ꯁꯨꯛꯇꯨꯅ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯁꯅꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯇꯥꯏꯕ ꯂꯣꯏꯔꯒ ꯐꯤꯌꯥꯟꯈꯣꯛꯇ ꯌꯥꯜꯂꯝꯕꯗꯨ ꯅꯠꯇ꯭ꯔꯥ ꯊꯕꯥ ꯂꯠꯂꯠ ꯇꯧꯅ ꯅꯠꯇꯦꯗ ꯀꯥꯏꯗꯩꯅꯣ ꯏꯃꯥꯒꯤꯅꯦꯕ ꯏꯅꯝꯃꯒꯤ ꯅꯠꯇꯦ ꯏꯁ ꯏꯃꯥꯒꯤꯅꯤ ꯀꯥꯏꯅ ꯆꯤꯟꯊꯤꯕꯤꯌꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯇꯥꯏꯗꯨꯅ ꯊꯝꯂꯝꯂꯤꯕ ꯐꯅꯦꯛꯁꯤꯕꯨ ꯏꯃꯥꯒꯤꯅꯤ ꯀꯥꯏꯅ ꯀꯗꯥꯏ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯏꯅꯝꯃ ꯃꯤ ꯊꯕꯛ ꯆꯠꯇꯣꯏ ꯊꯣꯔꯛꯑꯕꯁꯤꯗ ꯐꯅꯦꯛ ꯂꯧꯊꯣꯛꯑꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯏꯖꯠ ꯀꯝꯇ ꯌꯦꯡꯕꯤꯗ꯭ꯔꯕ ꯀꯩꯅꯣ ꯀꯔꯤꯒꯤ ꯏꯖꯠ ꯃꯗꯣ ꯑꯩꯅ ꯐꯥꯎ ꯁꯦꯠꯇ꯭ꯔꯤꯕ ꯐꯅꯦꯛꯅꯤ ꯏꯁ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯋꯥꯍꯪ ꯄꯥꯎꯍꯪꯗꯅ ꯐꯅꯦꯛ ꯐꯤ ꯁꯤꯡꯊꯣꯛ ꯁꯦꯠꯂꯤꯕꯁꯦ ꯅꯪ ꯃꯉꯥꯏꯔꯦꯕ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯅ ꯊꯕꯥꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯦꯛ ꯆꯤꯡꯉꯤ ꯊꯕꯥꯁꯨ ꯃꯈꯨꯠꯇꯨꯅ ꯌꯥꯜꯂꯒ ꯀꯩꯅꯣ ꯏꯅꯝꯃ ꯃꯤ ꯁꯦꯠꯂꯤ ꯐꯅꯦꯛꯁꯤꯕꯨ ꯄꯤꯌꯣꯌꯦ ꯉꯥꯎꯔꯛꯀꯅꯨ ꯑꯩ ꯊꯦꯡꯉꯕꯅꯤ ꯍꯜꯂꯛꯑꯒ ꯂꯧꯒꯦꯁꯨ ꯂꯧ ꯄ꯭ꯔꯞ ꯂꯧꯊꯣꯔꯛꯑꯣ ꯁꯦꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯇꯣꯞꯄ ꯑꯃ ꯁꯦꯠꯂꯨ ꯁꯤꯗꯤ ꯌꯥꯔꯣꯏ ꯃꯤ ꯑꯩꯅ ꯍꯌꯦꯡ ꯌꯨꯝ ꯆꯠꯄꯗ ꯁꯦꯠꯀꯦꯅ ꯊꯑꯣꯏꯅ ꯉꯁꯤ ꯂꯩꯔꯒ ꯇꯥꯏꯕꯗ ꯉꯥꯏꯔꯤꯕꯅꯤ ꯍꯣꯏ ꯑꯩꯅ ꯁꯦꯠꯈ꯭ꯔꯦ ꯀꯩꯁꯨ ꯃꯣꯠꯍꯜꯂꯛꯑꯣꯌꯦ ꯄꯥꯈꯠꯀꯅꯨ ꯃꯄꯣꯞ ꯐꯥꯎ ꯀꯥꯏꯍꯜꯂꯛꯑꯣꯏ ꯅꯨꯄꯥ ꯎꯅꯕꯅꯤ ꯆꯠꯇꯣꯏꯁꯦ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯅꯠꯇꯦ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ ꯌꯥꯔꯣꯏ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯅꯤꯗꯨ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨ ꯍꯦꯛꯇ ꯃꯨꯟ ꯄꯤꯁꯛꯇꯨ ꯁꯣꯔꯥꯠ ꯑꯃ ꯌꯥꯎꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯁꯨꯃꯥꯡꯗ ꯃꯆꯥꯒ ꯃꯃꯧꯒꯅ ꯐꯅꯦꯛꯁꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯇꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯇꯧꯅꯔꯤꯕꯗꯨꯕꯣ ꯀꯔꯤꯅꯣ ꯏꯃꯥ ꯌꯦꯡꯉꯨꯇꯨ ꯑꯩꯈꯣꯏꯅ ꯃꯁꯦ ꯀꯌꯥꯗ ꯂꯤꯛꯂꯤꯕꯅꯣꯕ ꯃꯥꯏ ꯐꯅꯦꯛꯁꯤ ꯉꯥꯏꯍꯥꯛꯇ ꯁꯦꯠꯂꯨꯒꯦ ꯍꯥꯏꯕ ꯐꯥꯎ ꯁꯦꯠꯍꯟꯅꯤꯡꯗꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯍꯦꯛꯇ ꯃꯨꯜꯂꯤꯁꯦ ꯁꯅꯥꯁꯨ ꯍꯥꯏ ꯋꯥꯍꯪ ꯄꯥꯎꯍꯪꯗꯅ ꯍꯦꯛꯇ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯒ ꯃꯤꯒꯤ ꯍꯌꯦꯡ ꯌꯨꯝ ꯆꯠꯄꯗ ꯁꯦꯠꯀꯦ ꯈꯜꯂꯤꯕ ꯐꯅꯦꯛꯁꯤꯕꯨ ꯍꯦꯛꯇ ꯁꯦꯠꯇꯣꯛꯂꯝꯕ ꯑꯇꯣꯞꯄ ꯁꯦꯠꯂꯨꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯐꯥꯎ ꯏꯈ꯭ꯋꯥꯡꯁꯤꯗ ꯊꯣꯟꯗ꯭ꯔꯤꯕ faniksibu hekta singthoklaga setlaga leramlibasibu sidabu aina faniksi mulloi maramsi kainoba pisak mamituna koirap akoibudu yenglaga hai mi pumnamak sambal sidaki septha yengdana leire noibu thadok no kaidoge kai pana loire aibu thaba faneksi piro haibane ngehak siluge haiba sibu kaidorage kai yam kai mai bema nangbu atopa ma setlaga satlo kaidoge migi mamang sida noi sida lai mai kaide da thaba mana ngamda yade matagum manamabu phat ithoklaga aina setlani haridi setladong inamagi fanekse ngatang setlubada kastum sindong nate hema ille hekta illanaga tawe ille thaba tasinade chattadi satlhoragi matagum gam satki sana phijing chonglaga chatkre mingam bise maninga se hektana chakreba aidi pro chakne dago chakeba horen halaglaga ima nganglagi laola imana chempak pura iye asie charero la khoidau soning chempak kaina chempak a khongkhan yongni langbada sana sahum naina imungda sangki bisak masin da sot thokpanida hapta mo henjilakle minau oina khulasida yum honglaktuna leirakpa yamna ingna sikna lei masin manau ani khakni mokpa nupa amaga maga mama mapa makoi marita yamna nungsinan leizai yamna wabasu nate yamna nungaibasu nate marakni chaba thakpadi wachade lakpu koi jibu oibana kanagasu torak khodana na pundri mama napi leizade sandhya wairamduda makuda punna mapai leina du lai khulgi pukri asawbudu tamna ngasina ahanba oigani asumna ising sokpa thoraklibasi ikai lakpani
ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯁꯤꯡꯖꯨ ꯆꯥꯔꯤꯕ ꯃꯥꯜꯂꯤ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯅꯥ ꯑꯇꯣꯞꯄꯗ ꯃꯃꯤꯠ ꯆꯣꯏꯊꯣꯛꯇꯦ ꯂꯨꯞꯊꯗꯨꯅ ꯊꯣꯡꯒ꯭ꯔꯥ ꯁꯥꯔꯤꯕꯗꯨꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯁꯣꯛꯏ ꯃꯥꯕꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯤꯔꯣꯜ ꯇꯧꯏ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯅ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯤ ꯃꯤꯈꯨꯕꯤꯅ ꯑꯩꯈꯣꯏ ꯅꯥꯀꯜꯗꯩꯅꯦ ꯀꯨꯏꯗ꯭ꯔꯤ ꯌꯨꯝ ꯍꯣꯡꯂꯛꯄ ꯃꯤꯅꯧꯅꯦ ꯍꯣꯏꯅꯦ ꯃꯤꯅꯧ ꯃꯥꯜꯂꯦꯕ ꯃꯁꯛꯁꯤꯗꯤ ꯀꯦꯇꯨꯀꯤꯒꯤ ꯐꯖꯕꯕꯨ ꯅꯝꯊꯨꯕꯤꯅꯤ ꯀꯦꯇꯨꯀꯤ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯌꯥꯝꯅ ꯃꯨꯟꯅ ꯃꯍꯥꯛ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯅꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯔꯨꯕꯗ ꯃꯥꯒꯤ ꯐꯖꯕꯗꯨ ꯃꯌꯦꯡ ꯈꯪꯇꯥ ꯇꯥꯈ꯭ꯔꯦ ꯃꯤꯈꯨꯕꯤꯅ ꯐꯖꯕꯅꯦ ꯃꯁꯛꯁꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯩ ꯐꯥꯎ ꯉꯥꯎꯏ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤꯁꯦ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯃꯥꯅ ꯑꯍꯥꯟꯕꯅꯤ ꯎꯔꯤꯕ ꯃꯥꯒ ꯌꯦꯡꯂꯨꯔꯒ ꯏꯁꯥꯒꯤ ꯁꯛꯇꯝꯁꯦ ꯃꯤꯡꯁꯦꯜꯗ ꯌꯦꯡꯕꯗ ꯏꯇꯣꯝꯇ ꯅꯨꯄꯤ ꯑꯃꯅꯤ ꯀꯥꯏꯁꯦ ꯏꯀꯥꯏꯖꯕ ꯐꯥꯎꯏ ꯀꯦꯇꯨꯀꯤꯅ ꯀꯂꯛꯄꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯍꯥꯏ ꯌꯥꯔꯦꯍꯦ ꯃꯁꯤꯕꯨ ꯀꯌꯥꯝ ꯐꯖꯗꯅ ꯀꯨꯆꯨ ꯉꯧꯕꯁꯤꯗ ꯑꯗꯨꯛ ꯌꯦꯡꯕ ꯌꯥꯕꯒꯤ ꯐꯖꯕꯣꯏ ꯅꯤꯡꯕꯅꯤ ꯀꯩꯁꯨ ꯐꯖꯕ ꯑꯣꯏꯗꯦ ꯅꯣꯏ ꯉꯥꯡꯅꯩ ꯃꯌꯥꯝꯗꯣ ꯃꯁꯥ ꯇꯥꯔꯒ ꯍꯔꯥꯎꯕꯅ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯅꯤ ꯇꯨꯃꯤꯟꯅ ꯁꯤꯡꯖꯨꯁꯦ ꯑꯝꯇ ꯆꯥꯔꯣ ꯃꯌꯥꯝꯗꯣ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯏꯪꯒꯤꯠ ꯇꯧꯅꯩ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯂꯩꯅꯥ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯄꯨꯟꯗꯨ ꯌꯦꯞꯇꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯤ ꯇꯁꯦꯡꯅ ꯐꯖꯩ ꯈ꯭ꯋꯥꯡ ꯌꯧꯅ ꯁꯥꯡꯂꯤꯕ ꯁꯝꯂꯥꯡꯗꯨꯒ ꯖ꯭ꯋꯥꯏ ꯁꯨꯒꯨꯅꯨꯒꯤ ꯎꯆꯥꯟ ꯃꯅꯥꯒꯨꯝ ꯂꯦꯡ ꯆꯠ ꯀꯌꯥꯗꯤ ꯅꯤꯡꯊꯤꯖꯩ ꯃꯥꯡ ꯇꯥꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯁꯥꯏꯂꯣꯟ ꯀꯛꯏ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯅꯒ ꯍꯦꯜꯂꯝꯂꯣꯏ ꯇꯏꯡ ꯌꯥꯝꯅ ꯆꯝꯅ ꯅꯤꯡꯊꯤꯖꯩ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯩꯁꯅꯥꯝ ꯀꯣꯂꯨꯞꯀꯤ ꯂꯩꯔꯛ ꯃꯄꯥꯗꯨ ꯂꯥꯜꯂꯝꯗꯥꯏ ꯏꯈꯪ ꯈꯪꯍꯧꯗ ꯁꯒꯣꯜ ꯑꯃ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯈꯪꯊꯧ ꯊꯧꯗꯣꯔꯛꯏ ꯂꯩꯅꯥ ꯈꯪꯍꯧꯗ ꯁꯒꯣꯜ ꯊꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯝꯕ ꯄꯨꯟ ꯑꯗꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯄꯣꯞ ꯂꯥꯎꯅ ꯆꯥꯏꯗꯨꯅ ꯀꯥꯏꯔꯦ ꯂꯩꯅꯥ ꯊꯛꯀꯠꯈꯤꯕꯅ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠ ꯃꯃꯤꯠ ꯇꯔꯥꯎ ꯁꯒꯣꯜꯗꯨꯗ ꯌꯦꯡꯉꯤ ꯁꯒꯣꯜ ꯊꯧꯔꯛꯄ ꯅꯨꯄꯥꯗꯨ ꯁꯒꯣꯜ ꯆꯨꯛꯂꯤꯗꯨ ꯈꯪꯆꯤꯡꯗꯨꯅ ꯁꯒꯣꯜꯗꯨ ꯈꯥꯝꯃꯤ ꯁꯒꯣꯜ ꯊꯛꯇꯒꯤ ꯂꯨꯋꯥꯡꯇꯣꯟ ꯇꯍꯥ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯄꯅꯤ ꯍꯥꯟꯅ ꯅꯨꯄꯤ ꯃꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯒ ꯑꯅꯤꯗꯨ ꯃꯤꯠꯆꯥꯅꯩ ꯂꯨꯋꯥꯡꯇꯣꯟ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯊꯃꯣꯏꯗ ꯇꯤꯟꯅ ꯆꯤꯛꯈ꯭ꯔꯦ ꯃꯤꯠꯐꯝ ꯍꯣꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯁꯦꯡꯅ ꯁꯨꯝꯍꯠꯈ꯭ರೆ ꯁꯛꯇꯝ ꯑꯗꯨꯅ ꯂꯨꯋꯥꯡꯇꯣꯟ ꯂꯩꯅꯥ ꯃꯤꯠꯐꯝ ꯑꯗꯨ ꯍꯣꯡꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕ ꯄꯨꯟ ꯑꯗꯨ ꯑꯃꯃꯝꯇ ꯂꯧꯗꯨꯅ ꯈꯣꯝꯖꯤꯜꯂꯤ ꯂꯨꯋꯥꯡꯇꯣꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯐꯝꯊ ꯄꯨꯟ ꯃꯆꯦꯠ ꯑꯗꯨ ꯈꯨꯟꯖꯤꯟꯕ ꯌꯥꯎꯔꯛꯏ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯂꯩꯅꯥ ꯇꯞꯅ ꯈꯨꯝꯃꯤ ꯁꯣꯏꯗꯦꯗ ꯑꯩ ꯏꯇꯣꯝꯇꯅ ꯁꯣꯏꯖꯕꯅꯤ ꯅꯠꯇꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏ ꯄꯨꯟꯁꯤꯁꯨ ꯀꯥꯏꯍꯟꯈ꯭ꯔꯦ ꯑꯩ ꯑꯃ ꯁꯤꯡꯖꯒꯦ ꯌꯥꯔꯅꯤꯌꯦ ꯏꯕꯨꯡꯅ ꯀꯩꯁꯨ ꯂꯥꯟꯕ ꯅꯠꯇꯦ ꯑꯩꯅ ꯁꯣꯏꯖꯕꯅꯤ ꯁꯤꯌꯥꯏꯗꯨꯅ ꯂꯩꯅꯥ ꯄꯨꯟ ꯃꯆꯦꯠꯁꯤꯡꯗꯨ ꯈꯣꯝꯖꯤꯟꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯂꯨꯋꯥꯡꯇꯣꯟꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯜꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯈꯨꯜꯁꯤꯗꯒꯤ ꯅꯠꯇꯕ꯭ꯔꯥ ꯌꯨꯝ ꯍꯣꯡꯂꯛꯄ ꯀꯨꯏꯖꯗ꯭ꯔꯤ ꯐꯤꯂꯦꯝ ꯀꯣꯂꯨꯞꯇ ꯂꯩꯕꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯕꯁꯦ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯂꯩꯅꯥꯗꯨ ꯆꯠꯈꯤ ꯂꯨꯋꯥꯡꯇꯣꯟ ꯆꯠꯈ꯭ꯔꯤꯕ ꯂꯩꯅꯥꯕꯨ ꯃꯨꯟꯅ ꯌꯦꯡꯍꯧꯏ ꯃꯥꯏꯊꯣꯡꯗꯨ ꯂꯨꯔꯨꯛꯅꯅ ꯃꯣꯟ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯈꯤ ꯑꯍꯤꯡꯗꯨ ꯂꯨꯋꯥꯡꯇꯣꯟ ꯇꯨꯝꯕ ꯌꯥꯗꯦ ꯉꯁꯥꯏ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯣꯠꯂꯤ ꯈꯜꯂꯤ ꯋꯥꯈꯜꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯑꯩꯒꯤꯁꯤꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯀꯥꯏꯗꯨꯔꯥ ꯑꯗꯨꯁꯨ ꯉꯁꯤꯗ ꯊꯦꯡꯅꯕꯤ ꯂꯝꯂꯥꯟꯕꯤ ꯅꯉꯣꯟꯗ ꯁꯛꯇꯝꯁꯤꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗꯒꯤ ꯃꯥꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯑꯣꯏꯒꯅꯤ ꯑꯩꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯒꯅꯤ ꯂꯨꯋꯥꯡꯇꯣꯟ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯍꯥꯟꯕ ꯄꯨꯛꯅꯤꯡꯁꯤꯅ ꯈꯣꯏꯗꯥꯖꯕꯤꯅ ꯍꯥꯞꯃꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯂꯩꯔꯦꯝꯕꯤ ꯃꯊꯪ ꯅꯨꯃꯤꯠꯅꯤ ꯂꯨꯋꯥꯡꯇꯣꯟꯒ ꯄꯥꯔꯤꯒꯗꯨ ꯐꯤꯂꯦꯝ ꯀꯣꯂꯨꯞꯇ ꯂꯥꯛꯏ ꯄꯥꯔꯤꯅ ꯃꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯤ ꯅꯪ ꯇꯧꯔꯤꯕ ꯄꯨꯟꯁꯤꯃꯒ ꯀꯅꯥꯒꯤꯗ ꯆꯠꯂꯤꯅꯣꯁꯨ ꯈꯪꯗꯦ ꯅꯠꯇꯦ ꯀꯩꯅꯣ ꯕꯤꯇꯥꯎ ꯅꯪꯅ ꯉꯁꯤ ꯇꯩꯁꯤꯕꯣ ꯑꯩꯁꯨ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯆꯠ ꯌꯧꯔ ꯈꯪꯗꯦ ꯌꯨꯝꯒ ꯈꯪꯕ ꯅꯠꯇꯦ ꯂꯥꯛꯂꯤꯕꯗꯣ ꯇꯥꯟ ꯆꯥꯅꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆా ꯑꯃ ꯂꯥꯛꯂꯤꯕꯗꯨꯗ ꯂꯨꯋꯥꯡꯇꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯊꯣꯏꯅꯣ ꯉꯥꯏꯈꯣꯅꯦ ꯏꯇꯣꯟ ꯀꯩꯅꯣꯝ ꯍꯪꯒꯦ ꯑꯉꯥꯡꯗꯣ ꯂꯨꯋꯥꯡꯇꯣꯟꯗ ꯌꯦꯡꯂꯒ ꯀꯩ ꯋꯥꯅꯣ ꯏꯇꯣꯟ ꯅꯣꯏꯁꯤꯗ ꯍꯟꯗꯛ ꯌꯨꯝ ꯅꯧꯅ ꯑꯃ ꯑꯅꯧꯕ ꯑꯃ ꯍꯣꯡꯂꯛꯄꯗꯣ ꯀꯔꯝꯕꯅꯣ ꯊꯣꯏꯅꯣ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯊꯤꯟꯗꯨꯅ ꯇꯨ ꯑꯥꯗ ꯌꯨꯝ ꯑꯃ ꯂꯩꯔꯤꯁꯦ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯍꯧꯕ ꯑꯃ ꯑꯁꯤꯁꯦ ꯊꯣꯏꯅꯨꯗꯨ ꯌꯨꯝ ꯇꯥꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯨꯋꯥꯡꯇꯣꯟ ꯑꯃꯗꯤ ꯄꯥꯔꯤ ꯊꯣꯏꯅꯨꯅ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯀꯣꯟꯊꯣꯡꯁꯩꯗꯨ ꯁꯠꯇꯣꯛꯇꯨꯅ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯨꯋꯥꯡꯇꯣꯟꯅ ꯍꯥꯏ ꯏꯗꯣ ꯃꯤ ꯑꯃꯇ ꯀꯧ ꯈꯪꯁꯨ ꯈꯪꯅꯗꯅ ꯀꯃꯥꯏꯅ ꯀꯧꯗꯣꯏꯅꯣ ꯅꯪ ꯀꯧ ꯑꯁ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯈꯪꯅꯗꯦꯕ ꯁꯤ ꯑꯝꯇ ꯀꯧꯕꯤ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯃꯤꯒꯤ ꯁꯨꯃꯥꯡꯗꯨꯗ ꯏꯟꯅꯗꯨꯅ ꯂꯩ ꯁꯨꯃꯥꯡꯗ ꯃꯤ ꯂꯥꯡꯕꯒꯤ
ngurung ngurung makhol ama tabaduda Lairangton adu imungdagi thorei sumangda nupa ani leplaga leirambaduda hanglei kana anido Lairangton lomda phat phat yengthorei Luwangton si khare ikai thigali parida khummu haibagum lingjumduna illi pari Luwangton da haiphet yengduna khummi ine koise pun sitin belak machagi pun kairaga lakpado Lairangton su khangi hai haima hilaktrasu yabaduda kakhalo imungda mo onsinduna machanupibu kawi Laina tabra mapalda mukta thorau mi laini nangbo nupa anido mangonda kakhalai Lairangton na phida thaduna phamhali ngihaki matung Lainado imungdagi thorai Luwangton phamlaga leirambaduda nokphet tawi Luwangton di minoktuda sangsar kaukhre tarang chatna Lainada yengi paridi madi kamdauri ngawkhre tasingna mahak ngawkhre karigisu ngawroi sumhatpin mibu sumhatpi sakhenbin Lairangton nabung singse punthen malai boy ramale Laina Luwangton do onsinduna laktrasu yabaduda karigi thilai noibo Luwangton gyan lai taha paridagi pundu lawduna hawgalaktuna Lainada pi si nungaide lusil Laina piraklabanina lawsilli pari hawjiksu mamit kupte adumag Lainada yengi Luwangton parida onsinduna ido jasilo pari wakhalai phamlambadagi hawgalai Lairangton ngai khoni sasa yumna laklaga kari mata sadana hankiba nungaite hagai amunba laiye nachalbu melhange chako Luwangton yarani daima ngasigidi charroige kona muk matungda charge tawai thaw phare yadrabanina chalamdai Luwangton adu michina ikai Lainada yenglammi paridi masu yengki tung handuna yenglammi lambi chatna Luwangton parida wari tawi magidi marupni ngasi phausu magi oiba wa khuding parida dumakli ngasi su mahausagum magi thamoida phauriba ihul adugi matangda matauda paudammi ido masak tu kamdoi pari tingaknana karibo oxigido phasai nata oina khandoropu nupini dana pari Luwangton da khangyeng Luwangton mabu ahan uba mikup adumaktada aigi thamoisida magi nungsimami takre ai mabu nungsikre taw pari lawai lempududa arumba pot ama khangta tarakpugum thokre thamoida mihul ting chongkhalai khudum chena tasili maithongdadi momon minuk tam Luwangton makhutuna mataugi lengjumda phatkon sinduna nangna aigi tengkhra pangdaba yadre pari tapna kai mateng haise aina ai isana aigi thamoida leiriba magi nungsibase isilsina phongbudi ngamgadobu mantre nangna aigi tengkhra pangbi aigi thamoigi wase mafamda khanghanbada nangna khara aigi teng pangbi pari magi thamoido kariyoma tawre luna tinaban aduna mataugi wado het kanthoklubasu nungaite khomi tapna Luwangton chalamba chap leptuna khanghai haire is ontoida maming hanglagi tawraga kawraga lak kamdoni amuk changlaga hanglukisi hairibro Luwangton nokphet tawna kon hangasida amuk changlu phajatre ai gai ani du wari tawduna pari hoida lakpan sumang yarokpada sil thoba lakpa mi oigani yau tawduna matai maduga wangang narami sil do siznabadi noi siarongani aduga singamdai kandana khangde kaina noi gise noi masel loktunaraga ai sil do singoi khalibro tawnu maduki kokto haibi engon sizinarkanu chanaroi ko sanasu khumi ine bok laite kaikhel thoki malak laga ngangnaro haibasibu nati sibu kayam kaire wa phamno ho nangi khu haido chumna haidi ye khangjade noi selgi waga engon haibirakanu haibududi nang sibu yum sigi mina tabro mitokno nangbo khangde haibni kaino mitok oidrabasu aise yum sida lakpa kuizadribado moigi thaina sel tonba aidi khangde aduna masa laklaga wado ngangnau haijaba is ibema nangi chinsidi karino laima okhakti kallini nasindo ai phau kalli hairibin nangni helabra kainom tawre nang ngangnabada aigi chahi kaya choktharatriba khadangse ngasidi khangchok chokthakhrene masida chin kanba kandaba haiba malaiti mayektuni aina hairibase mayektu sana ngangna mamaidu phat yengthorakpada pariga Luwangtonga leplibadu ui nupidu onsinduna haire tu masanupa to malai mangondo oina thawro sel
ꯄꯥꯔꯤ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ ꯂꯨꯋꯥꯡꯇꯣꯟꯁꯨ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯛꯏ ꯁꯅꯥꯅ ꯌꯨꯝ ꯃꯈꯥꯗ ꯅꯣꯏ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯤ ꯃꯈꯩꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯇꯥꯟꯅꯗꯅ ꯂꯩꯔꯦ ꯁꯦꯜꯅ ꯅꯣꯏꯅ ꯄꯨꯕ ꯑꯗꯨꯒ ꯁꯦꯟꯊꯧꯈꯣꯡꯅ ꯑꯩꯉꯣꯟꯗ ꯅꯣꯏꯅꯦ ꯅꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏꯕꯨꯡꯉꯣ ꯄꯥꯔꯤꯌꯥ ꯅꯣꯏ ꯑꯩꯒꯤ ꯁꯦꯜꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ ꯅꯊꯤꯕꯣꯡ ꯁꯣꯠꯂꯒ ꯆꯥꯈꯤꯕꯗꯤ ꯆꯍꯤꯕꯨ ꯐꯥꯔꯛꯑꯦ ꯅꯣꯏꯅ ꯄꯣꯠ ꯁꯣꯠꯃꯟꯗꯅ ꯑꯩꯒꯤ ꯄꯣꯠ ꯇꯦꯛ ꯇꯦꯛ ꯌꯣꯟꯖꯔꯝꯕ ꯄꯣꯠꯐꯝꯗꯨꯁꯨ ꯃꯨꯊꯠꯈ꯭ꯔꯦꯗꯅ ꯃꯨꯠꯇꯥꯛꯇꯅ ꯂꯣꯏꯈ꯭ꯔꯦ ꯅꯣꯏꯁꯦ ꯑꯩ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯁꯅꯥ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯄꯣꯔꯣꯛ ꯁꯣꯠꯂꯤ ꯂꯣꯏꯔꯦ ꯁꯅꯥ ꯑꯩ ꯂꯣꯏꯔꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯈꯪꯉꯅꯤ ꯂꯥꯛꯈꯤꯁꯟ ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯍꯟꯕ ꯈꯪꯅꯤꯕ ꯃꯥ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯁꯅꯥ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯆꯪꯈꯤ ꯄꯥꯔꯤ ꯈꯨꯝꯕ ꯉꯝꯗꯦ ꯏꯀꯥꯏꯕꯅ ꯍꯥꯏꯕꯤ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏ ꯅꯣꯏ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯅꯊꯤꯕꯣꯡ ꯆꯥꯊꯣꯛꯂꯒ ꯃꯤꯒꯤ ꯁꯦꯜꯗꯤ ꯁꯤꯡꯅꯤ ꯈꯪꯗꯦꯅꯦ ꯂꯨꯋꯥꯡꯅ ꯐꯠ ꯈꯨꯝꯂꯛꯏ ꯏꯅꯦ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯊꯤꯕꯣꯡ ꯄꯜꯂꯒ ꯉꯥꯡꯕꯗꯨꯗꯤ ꯉꯥꯡꯍꯟꯖꯅꯤꯡꯗꯦ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡꯇꯣꯟ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯉꯥꯡꯅꯤꯡꯗꯨꯅ ꯉꯥꯡꯕꯁꯨ ꯅꯠꯇꯦ ꯃꯔꯝ ꯆꯠꯁꯤꯅ ꯄꯥꯔꯤ ꯃꯃꯥꯏꯗꯨ ꯈꯪꯉ ꯉꯥꯡꯁꯤꯟꯈꯤ ꯂꯨꯋꯥꯡꯇꯣꯟꯅ ꯏꯅꯦꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯣꯟꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯉꯥꯡꯂꯕꯁꯨ ꯂꯨꯋꯥꯡꯇꯣꯟꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯏꯅꯦꯅ ꯐꯖꯗꯕ ꯈꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯂꯤꯕꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯇꯥꯎ ꯑꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯔꯨꯞ ꯅꯤꯡꯕ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯒꯤ ꯁꯦꯜꯁꯦ ꯁꯤꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯤꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯂꯨꯋꯥꯡꯇꯣꯟ ꯃꯇꯤꯡ ꯊꯣꯛꯅ ꯈꯨꯝꯃꯤ ꯁꯤꯡꯕ ꯇꯥꯔꯦꯗꯅ ꯀꯌꯥꯅꯣ ꯏꯅꯦꯒꯤ ꯁꯦꯜ ꯍꯥꯏꯔꯤꯗꯨꯕꯣ ꯄꯥꯔꯤꯅ ꯏꯇꯥꯎ ꯂꯨꯋꯥꯡꯇꯣꯟ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯏ ꯇꯨꯃꯤꯟ ꯍꯥꯏꯕꯒꯨꯝ ꯍꯥꯏꯕꯤꯅ ꯁꯤꯡꯅꯤ ꯍꯥꯏꯔꯒ ꯁꯤꯡꯗꯕꯒꯗꯤ ꯌꯥꯔꯣꯏ ꯃꯁꯤꯡꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯪꯂꯤꯕꯁꯦ 1,000 ꯂꯨꯋꯥꯡꯇꯣꯟ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯍꯨꯝꯗꯨꯅ ꯌꯥꯎꯔꯤꯕ ꯁꯦꯜꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯏ ꯄꯥꯔꯤ ꯇꯍꯥꯅ ꯏꯇꯥꯎ ꯑꯁ ꯇꯧꯒꯅꯨ ꯑꯩ ꯀꯣꯟ ꯑꯗꯨꯝ ꯁꯤꯡꯒꯦ ꯆꯍꯤ ꯀꯌꯥ ꯅꯝꯁꯤꯜꯂꯒ ꯅꯣꯏꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯁꯦꯜꯗꯣ ꯃꯤꯅ ꯁꯤꯡꯕꯤꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯁꯤꯡꯍꯜꯂꯔꯣꯏ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯏꯀꯥꯏ ꯁꯤꯡꯅꯗꯅ ꯂꯩꯔꯅꯨ ꯂꯨꯋꯥꯡꯇꯣꯟ ꯁꯦꯜꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯍꯥꯏꯕꯤꯗ ꯄꯨꯂꯞ ꯄꯤꯁꯤꯜꯂꯤ ꯍꯦꯜꯂꯕꯅꯤꯅꯦ ꯁꯦꯟꯗꯣꯏ ꯑꯣꯏꯔꯣ ꯃꯗꯨꯅ ꯍꯥꯏꯕꯤ ꯁꯦꯜꯗꯨ ꯃꯁꯤꯡ ꯊꯤ ꯂꯨꯄꯥ 100 ꯍꯦꯜꯂꯝꯃꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯁꯤꯡꯕꯤꯔꯤꯁꯦ ꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯟꯗꯛ ꯆꯍꯤꯗꯒꯤ ꯃꯊꯪ ꯆꯍꯤ ꯌꯧꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯤꯗꯨ ꯁꯦꯜ ꯐꯪꯂꯕꯅꯤꯅ ꯁꯣꯠ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯄꯥꯔꯤ ꯂꯨꯋꯥꯡꯇꯣꯟꯗ ꯌꯦꯡꯂꯒ ꯏꯇꯥꯎ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩ ꯏꯇꯥꯎꯒꯤ ꯂꯃꯟꯁꯦ ꯁꯤꯡꯕ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ ꯇꯥꯅꯤꯡꯗꯦꯀꯣ ꯀꯔꯤꯒꯤ ꯂꯃꯟ ꯑꯩꯁꯦ ꯅꯪꯅ ꯑꯩ ꯏꯕꯥꯅꯤꯗꯤ ꯍꯛꯆꯥꯡ ꯇꯣꯡꯉꯥꯜꯂꯕꯁꯨ ꯑꯃꯠꯇꯅꯤ ꯅꯁꯥꯗꯕꯨ ꯀꯔꯤꯒꯤ ꯂꯃꯟ ꯁꯤꯡꯕꯅꯣ ꯅꯨꯃꯤꯗꯥꯡ ꯁꯅꯥꯗꯨ ꯃꯄꯨꯔꯣꯏꯕꯗ ꯏꯁꯧ ꯇꯧꯗꯨꯅ ꯂꯩꯔꯤ ꯐꯠꯇꯦ ꯅꯪꯅ ꯑꯩꯁꯤꯕꯨ ꯅꯣꯏ ꯏꯃꯨꯡꯒꯤ ꯁꯦꯟꯊꯣꯛꯈꯣꯜ ꯇꯥꯅꯕ ꯑꯩꯁꯤꯕꯨ ꯂꯧꯕ꯭ꯔꯕ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯅꯪꯁꯤ ꯅꯣꯡꯃꯇ ꯏꯁꯧ ꯂꯥꯡꯅ ꯂꯩꯕꯁꯦ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯇꯥꯍꯩꯗꯕ ꯀꯌꯥ ꯃꯆꯤꯟ ꯊꯤꯗꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯗꯤ ꯀꯩꯁꯨ ꯈꯪꯉꯝꯃꯣꯏꯌꯦ ꯅꯨꯄꯤ ꯑꯩ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯏꯁꯥꯁꯤ ꯋꯥꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯅꯪꯒꯤ ꯏꯁꯧꯗꯣ ꯀꯣꯟꯅ ꯂꯥꯛꯎ ꯅꯥꯀꯜ ꯑꯃꯗꯅ ꯂꯨꯋꯥꯡꯇꯣꯟ ꯃꯄꯥꯗ ꯄꯥꯔꯤꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯋꯥ ꯍꯧꯗꯣꯛꯏ ꯂꯨꯋꯥꯡꯇꯣꯟꯒꯤ ꯃꯄꯥꯁꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗ ꯈꯨꯜꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯂꯨꯋꯥꯡꯇꯣꯟꯅ ꯄꯥꯕꯅ ꯏꯇꯥꯎ ꯄꯥꯔꯤꯒꯤ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯝꯇ ꯄꯤꯕꯤꯌꯨ ꯏꯇꯥꯎꯁꯦ ꯉꯥꯎꯆꯠꯅꯔꯦ ꯃꯥꯕꯨ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯕ ꯍꯩꯒꯦꯅꯦ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯍꯥꯏꯔꯗꯤ ꯆꯤꯡꯌꯥꯗ ꯂꯩꯕ ꯂꯧꯁꯤꯡꯗꯨ ꯁꯦꯟꯅꯒꯗꯧ ꯃꯉꯥꯏꯔꯦ ꯊꯥꯒꯤ ꯁꯦꯜꯗꯤ ꯄꯥꯕꯅ ꯈꯪꯅ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯦꯡꯂꯒ ꯏꯄꯥ ꯈꯪꯉꯤꯗ ꯑꯗꯨꯗꯤ ꯄꯥꯕ ꯍꯌꯦꯡꯁꯦ ꯏꯇꯥꯎ ꯄꯥꯔꯤ ꯂꯥꯛꯄ ꯀꯥꯟꯗ ꯄꯥꯕꯅ ꯋꯥ ꯈꯔ ꯍꯧꯗꯣꯛꯄꯤꯔꯣ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯃꯥꯁꯨ ꯏꯀꯥꯏꯈꯤꯕ ꯌꯥꯏ ꯐꯔꯦ ꯏꯄꯥ ꯍꯧꯗꯣꯛꯂꯒꯦ ꯇꯥꯂꯛ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯪꯗꯥꯏꯕꯤꯅ ꯃꯔꯛ ꯇꯠꯅ ꯍꯥꯏꯔꯛꯏ ꯆꯥꯛ ꯂꯣꯏꯔꯦ ꯅꯣꯏ ꯅꯄꯥꯅ ꯆꯥꯒꯤ ꯋꯥꯔꯤꯗꯣ ꯆꯥꯛ ꯆꯥꯅ ꯃꯈꯥ ꯆꯠꯊꯕꯤꯔꯣ ꯆꯥꯛꯁꯤ ꯏꯪꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯟꯅ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯀꯔꯤ ꯏꯟꯁꯥꯡꯅꯣꯏꯕ ꯄꯥꯡꯒꯪ ꯏꯔꯣꯜꯂꯦ ꯂꯨꯋꯥꯡꯇꯣꯟ ꯁꯨꯛꯇꯨꯅ ꯑꯁ ꯇꯧꯔꯗꯧꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯔꯣꯝꯕꯁꯤꯗꯤꯕ ꯇꯣꯛꯅꯁꯨ ꯃꯔꯥꯡ ꯀꯥꯏꯈ꯭ꯔꯦ ꯍꯩ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯆꯥꯕ ꯊꯛꯄꯗ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯂꯩꯒꯅꯨ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯋꯥꯡꯇꯣꯟ ꯑꯗꯨ ꯃꯈꯨꯠꯇ ꯆꯤꯊꯤ ꯑꯃ ꯄꯥꯏ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤ ꯐꯤꯂꯦꯝ ꯀꯣꯂꯨꯞ ꯆꯪꯐꯝ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯅꯥ ꯊꯣꯔꯛꯄ ꯉꯥꯏꯕꯇꯅꯤ ꯊꯣꯔꯛꯀꯗ꯭ꯔꯥ ꯊꯣꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯕ ꯅꯠꯇꯦ ꯂꯨꯋꯥꯡꯇꯣꯟꯗꯤ ꯂꯩꯅꯥ ꯉꯥꯏꯔꯤꯕꯗꯣ ꯃꯣꯃꯣꯟ ꯃꯤꯅꯣꯛꯅ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯉꯤ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯃꯍꯥꯛꯇꯤ ꯅꯣꯛꯇꯦ ꯋꯥꯈꯜ ꯆꯔꯥꯡꯅꯩ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯊꯃꯣꯏꯗꯨ ꯇꯅꯤꯛꯏ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯈꯣꯏꯅ ꯐꯅ ꯉꯥꯏꯔꯕꯁꯨ ꯂꯩꯔꯥꯡ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝ ꯍꯜꯂꯛꯂꯦ ꯄꯥꯔꯤ ꯃꯌꯨꯝ ꯍꯜꯂꯛꯂꯕꯁꯨ ꯋꯥꯈꯜꯗꯨ ꯂꯩꯇꯥꯗꯦ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯣꯔꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯁꯤꯅꯗꯤ ꯃꯥꯕꯨ ꯈꯜꯂꯅꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ
ꯊꯃꯣꯏꯁꯤꯁꯨ ꯃꯥꯒꯤ ꯃꯥ ꯉꯥꯛꯇ ꯃꯔꯛꯁꯤꯗ ꯏꯇꯥꯎꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅꯤꯅ ꯅꯨꯡꯁꯤꯅꯈ꯭ꯔꯕꯗꯤ ꯑꯩꯅ ꯀꯝꯗꯧꯍꯧꯕ ꯃꯑꯣꯜꯅꯤ ꯈꯜꯂꯤꯕ ꯁꯣꯝꯗꯅ ꯁꯅꯥꯗꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯄꯨꯔꯣꯏꯕꯗ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝꯁꯤ ꯇꯣꯏꯅ ꯍꯧꯗꯣꯛꯏ ꯑꯊꯣꯏꯕ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯥꯔꯩꯗ ꯁꯅꯥꯅ ꯃꯈꯣꯏꯒ ꯁꯨꯝ ꯄꯨꯟꯗꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯉꯝꯂꯔꯣꯏꯌꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯖꯤꯛꯇꯗꯤ ꯇꯥꯎ ꯀꯩꯗꯧꯒꯦ ꯅꯨꯄꯥ ꯇꯨꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯅꯆꯥꯅꯁꯨ ꯌꯥꯎꯔꯛꯂꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯥ ꯑꯩꯈꯣꯏ ꯄꯥꯔꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗ꯭ꯔꯤ ꯑꯗꯨꯒꯤ ꯏꯆꯥꯁꯨ ꯌꯥꯎꯕ ꯅꯠꯇ꯭ꯔꯤ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣ ꯇꯥꯍꯥꯕꯁꯤ ꯐꯠꯇꯦꯅꯤ ꯅꯪꯕꯨ ꯅꯅꯥꯎ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕꯁꯤꯗ ꯀꯅꯥꯏ ꯅꯨꯄꯤꯅ ꯂꯩꯕꯤꯔꯛꯇꯣꯏꯅꯣ ꯃꯥ ꯅꯨꯄꯤ ꯊꯤꯕ ꯉꯥꯏꯔ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯅꯤꯗꯤ ꯃꯣꯏꯒꯤ ꯃꯊꯤ ꯃꯀꯨꯝ ꯄꯨꯔꯤꯉꯩ ꯃꯤꯅꯥꯏ ꯑꯣꯏꯕ ꯁꯣꯏꯔꯔꯣꯏ ꯏꯃꯥꯗꯥ ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯨ ꯇꯥꯔꯣꯏ ꯇꯞ ꯇꯥꯅ ꯆꯥꯔꯒ ꯅꯥꯈꯣꯛꯈ꯭ꯔꯕꯅꯤ ꯉꯥꯏꯈꯣ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯖꯔꯛꯑꯗꯧꯅꯤ ꯇꯥꯍꯥ ꯇꯧꯒꯨꯝꯁꯤ ꯉꯥꯏꯉꯝꯗꯕ ꯇꯧ ꯍꯣꯏꯅꯦ ꯙꯔꯃ ꯂꯩꯕ ꯏꯄꯨꯔꯣꯏꯕꯅꯦ ꯅꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯅꯄꯨꯝ ꯇꯤꯠꯄ ꯃꯈꯩ ꯊꯕꯛꯇꯣ ꯁꯨꯔꯒ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯔꯦꯝ ꯃꯌꯥꯝꯁꯦ ꯊꯥꯛꯄ ꯉꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯗꯨ ꯃꯃꯥꯏꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯈꯤ ꯑꯊꯣꯏꯕꯅ ꯁꯣꯜꯂꯤ ꯇꯨꯁꯥꯏꯁꯤ ꯌꯦꯡꯉꯨꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯋꯥꯡꯇꯣꯟꯅ ꯄꯥꯔꯤꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯊꯑꯣꯏꯅ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯆꯥꯎꯔꯦꯜꯅ ꯄꯥꯔꯤ ꯏꯆꯥꯕꯨ ꯍꯧꯖꯤꯛꯀꯥꯟ ꯀꯔꯤ ꯍꯣꯠꯅꯔꯤꯕꯒꯦ ꯄꯥꯔꯤ ꯇꯞꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯕꯥꯕ ꯌꯨꯝꯗ ꯁꯨꯝ ꯂꯩ ꯑꯗꯨꯗꯤ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯏꯄꯥꯒꯤ ꯂꯧ ꯈꯔ ꯂꯩ ꯃꯗꯨ ꯁꯦꯟꯅꯔꯣꯗꯅ ꯏꯄꯥꯅ ꯏꯆꯥꯒꯤ ꯊꯥꯒꯤ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ ꯂꯨꯋꯥꯡꯇꯣꯟꯁꯨ ꯍꯥꯏꯔꯛꯏ ꯅꯇꯣꯝ ꯅꯠꯇꯦꯗ ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯕꯤꯅꯤ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ ꯏꯄꯥꯒꯤ ꯋꯥꯁꯦ ꯅꯪꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯄꯥꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯩ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕꯗꯨꯗ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯕꯥꯕꯥ ꯌꯥꯅꯤ ꯅꯆꯥ ꯁꯦꯟꯅꯖꯒꯦ ꯑꯣ ꯐꯔꯦ ꯅꯇꯥꯎꯁꯨ ꯂꯩꯔꯤꯗꯅ ꯃꯥꯒꯤ ꯍꯦꯛ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯊꯕꯛꯇꯣ ꯇꯧꯃꯤꯟꯅꯔꯣ ꯂꯥꯛꯑꯣ ꯅꯃꯥꯅ ꯆꯥꯛꯁꯨ ꯂꯣꯏꯔꯝꯃꯅꯤ ꯏꯃꯨꯡ ꯆꯪꯂꯁꯤ ꯅꯤꯡꯉꯣꯜꯒ ꯃꯧꯒꯗꯤ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯄꯥꯡꯈꯛꯅꯤ ꯇꯁꯦꯡꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯅꯤꯗꯨ ꯎꯅꯕ ꯌꯥꯗꯦ ꯄꯪꯆꯤꯛꯇ ꯆꯤꯛꯅꯩ ꯁꯅꯥꯅ ꯃꯆꯤꯟ ꯈꯔ ꯀꯟꯕꯒ ꯊꯕꯥ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯇꯣꯅꯥꯟꯕꯒ ꯂꯣꯏꯔꯦ ꯑꯅꯤꯗꯨ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯂꯣꯏꯁꯤꯟꯗꯦ ꯍꯥꯏꯗꯅ ꯃꯔꯩ ꯇꯧꯅꯔꯤ ꯊꯕꯥꯅ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯄꯗꯗꯤ ꯀꯣꯛꯇꯣ ꯆꯤꯛꯑꯝꯃꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯇꯞ ꯇꯥꯅ ꯆꯥꯊꯣꯛꯄ ꯂꯣꯏꯔꯀꯥꯟꯁꯤꯗ ꯏꯅꯝꯃꯒꯤ ꯀꯣꯛꯇꯣ ꯌꯥꯝ ꯆꯤꯛꯑꯝꯃꯅꯤꯕ ꯃꯤꯋꯥ ꯉꯥꯡꯕ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯑꯩꯅ ꯀꯗꯥꯏꯗ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯂꯤ ꯅꯣꯡ ꯐꯥꯗꯣꯛ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤꯗ ꯑꯉꯥꯡ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯣꯟꯗꯣ ꯀꯩꯅꯣ ꯍꯥ ꯍꯥꯏꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯆꯥꯛꯁꯤ ꯇꯞ ꯇꯥꯅ ꯆꯥꯊꯣꯛꯂꯒ ꯀꯣꯟ ꯐꯦꯡꯉꯝꯗꯥꯏꯗ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯑꯩ ꯄꯥꯟꯅꯕꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯆꯨꯝꯅ ꯑꯉꯥꯡꯗꯧ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯪꯒꯤ ꯅꯦꯝꯕꯣꯛ ꯁꯥꯗꯅ ꯑꯩ ꯄꯥꯟꯅ ꯂꯩꯔꯦꯅꯦ ꯄꯤꯁꯛ ꯆꯪꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯣꯏꯕꯨ ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ ꯆꯥꯔꯤꯕꯁꯤꯡꯁꯦ ꯉꯁꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯨꯕꯕꯨ ꯃꯆꯤꯟꯁꯤ ꯑꯣꯟꯈꯠꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯋꯥꯔꯛꯏꯕ ꯏꯃꯥ ꯁꯥꯗꯅ ꯄꯤꯁꯛ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯊꯕꯥ ꯅꯅꯝꯃꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯊꯕꯛꯁꯤꯡꯁꯦ ꯁꯠ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯅꯅꯝꯃꯁꯤꯒ ꯆꯤꯟꯗꯥ ꯄꯧꯗꯥ ꯈꯠꯅꯔꯤꯕꯅꯣ ꯊꯕꯥ ꯃꯆꯤꯟꯗꯨ ꯌꯧ ꯇꯧꯗꯨꯅ ꯈꯨꯝꯃꯤ ꯍꯣ ꯑꯁꯦꯡꯕꯃꯛꯀꯤ ꯃꯁꯥꯁꯦ ꯉꯝꯗꯕ ꯑꯣꯏꯔꯕꯗꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕꯤꯒꯦ ꯇꯧꯕ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤꯁꯤꯗꯤ ꯇꯁꯦꯡꯅ ꯅꯥꯕ ꯅꯠꯇꯦ ꯅꯥꯁꯤꯟꯅꯔꯤꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯅꯥꯁꯤꯟꯅꯔꯤꯕ ꯁꯅꯥꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯊꯕꯥꯒꯤ ꯃꯁꯝꯗꯨ ꯐꯣꯏꯗꯠꯂꯤ ꯁꯨꯛ ꯎꯁꯤꯠꯇꯕ ꯅꯪꯅꯗꯤ ꯈꯨꯠꯁꯤꯅ ꯋꯥꯔꯛꯀꯦ ꯁꯨꯛ ꯎꯁꯤꯠꯇꯕ ꯈꯪꯕ꯭ꯔꯥ ꯍꯧꯔꯦꯅꯦ ꯐꯖꯅ ꯑꯗꯨꯗꯤ ꯐꯣꯏꯒꯦ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯄꯤꯁꯛ ꯁꯝ ꯐꯣꯏꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯏ ꯏꯁ ꯕꯤꯁꯅꯨ ꯍꯩ ꯊꯥꯗꯣꯛꯅꯧ ꯂꯨꯈꯥꯛ ꯁꯈꯥꯛ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯔꯛꯁꯤꯗ ꯌꯦꯡꯉꯨꯅꯦꯍꯦ ꯂꯣꯏꯔꯦꯗꯅ ꯁꯔꯄꯅ ꯁꯥꯔꯦ ꯁꯤ ꯊꯥꯗꯣꯛꯅꯧ ꯑꯣꯏꯕꯅꯦ ꯁꯅꯥ ꯁꯥꯎꯅ ꯃꯌꯥ ꯆꯤꯛ ꯀꯟꯊꯤ ꯊꯣꯛꯅ ꯍꯥꯏꯔꯤ ꯅꯃꯥꯅꯕꯨꯡꯁꯤꯡꯗ ꯅꯪꯅ ꯉꯝꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯁꯅꯥ ꯑꯩꯉꯣꯟꯗꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯧ ꯆꯤꯡꯗꯣꯡꯕꯤ ꯅꯪꯗꯤ ꯃꯧ ꯑꯣꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯥꯛꯄꯅꯦ ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯥꯛꯄ ꯄꯤꯁꯛꯇꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯈꯪꯁꯤꯡ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯂꯒ ꯈꯨꯄꯥꯛꯇꯨꯅ ꯊꯥꯖꯤꯟꯈꯤ ꯋꯥꯔꯛꯇꯕꯤ ꯋꯥꯔꯛꯇꯕꯤ ꯅꯪ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯑꯦꯅꯦ ꯅꯪ ꯁꯅꯥꯗꯨ ꯁꯧꯔꯥꯡꯅꯅ ꯀꯞꯉꯥꯡ ꯇꯧꯏ ꯃꯥꯅꯦ ꯑꯩꯗꯤ ꯌꯨꯝ ꯊꯨꯒꯥꯏꯕꯤꯅꯦ ꯌꯨꯝ ꯊꯨꯒꯥꯏꯕꯤ ꯆꯥꯛꯈꯨꯝꯗ ꯌꯥ ꯂꯥꯡꯅꯔꯛꯄꯗꯨꯗ ꯑꯊꯣꯏꯕꯒ ꯄꯥꯔꯤꯒꯁꯨ ꯆꯪꯁꯤꯜꯂꯦ ꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯀꯞꯇꯨꯅ ꯍꯥꯏ ꯍꯦ ꯑꯄꯪꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯊꯨꯒꯥꯏꯕꯤꯕꯨ ꯂꯧꯕꯤꯔꯝꯃꯤꯁꯦ ꯊꯤꯜꯂꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯆꯈꯤꯒꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯒꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯌꯥ ꯄꯥꯔꯤꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯊꯕꯥ ꯋꯥꯒ ꯉꯥꯡꯂꯝꯗꯦ ꯁꯧꯔꯥꯡ ꯇꯧꯅ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯄꯤꯁꯛꯅ ꯅꯆꯟꯅ ꯂꯥꯟꯕꯅꯤ ꯏꯃꯥ ꯋꯥꯔꯛꯀꯦ ꯁꯅꯥ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯒ ꯊꯣꯏꯅ ꯃꯥꯅ ꯑꯩꯁꯦ ꯎꯁꯤꯠꯇꯕ ꯅꯨꯄꯥ ꯑꯩꯒꯤ
ꯇꯁꯦꯡꯅ ꯉꯝꯂꯔꯣꯏ ꯑꯩ ꯉꯝꯂꯔꯣꯏꯕ ꯃꯣꯏꯒ ꯄꯨꯟꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯑꯩꯗꯤ ꯇꯣꯉꯥꯟ ꯆꯥꯒꯅꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯒ ꯃꯊꯤꯕꯣꯡꯁꯤ ꯀꯅꯥꯅ ꯊꯥꯛꯄꯅꯣ ꯌꯦꯡꯒꯦ ꯑꯩ ꯌꯦꯡꯒꯦꯕ ꯁꯅꯥꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯑꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯛ ꯁꯥꯎꯈꯤꯕꯗꯨꯗ ꯃꯇꯨꯡ ꯏꯟꯅꯈꯤ ꯄꯤꯁꯛ ꯀꯞꯇꯨꯅ ꯃꯈꯥꯗ ꯐꯝꯊꯩ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯍꯦ ꯏꯁꯣꯔ ꯅꯅꯥꯏꯕ ꯂꯧꯁꯤꯟꯕꯤꯔꯣ ꯀꯩꯗꯧꯒꯦ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯄꯥꯔꯤ ꯆꯪꯁꯤꯟ ꯃꯃꯥꯕꯨ ꯊꯦꯝꯃꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥ ꯃꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯒꯤ ꯌꯥꯏꯃ ꯏꯃꯥ ꯁꯤꯅꯤꯡꯂꯦꯅꯦ ꯄꯥꯔꯤꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯔꯥꯡ ꯋꯥꯈꯜ ꯑꯣꯏꯔꯨꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏꯗ ꯏꯉꯛ ꯉꯛꯂꯤ ꯊꯕꯥꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯕꯅꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯅꯨꯄꯤ ꯊꯤꯜꯂꯛꯂꯒ ꯋꯥ ꯈꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯈ꯭ꯔꯦ ꯑꯊꯣꯏꯕꯅ ꯅꯨꯄꯤ ꯅꯪꯅ ꯇꯣꯉꯥꯟ ꯆꯥꯕ ꯍꯥꯏꯔꯤꯗꯨꯕꯨ ꯇꯥꯟꯖꯥ ꯈꯤꯇꯪ ꯆꯥꯐꯥꯠꯇꯦ ꯏꯆꯟꯁꯨ ꯑꯃꯨꯛ ꯆꯦꯟ ꯆꯣꯡ ꯇꯧꯔꯤꯕꯅꯤꯅ ꯀꯣꯟꯅ ꯇꯞꯅ ꯃꯥ ꯂꯨꯍꯣꯡꯈ꯭ꯔ ꯃꯇꯨꯡ ꯇꯞꯅ ꯆꯥꯁꯤ ꯀꯩꯗꯧꯒꯦ ꯁꯅꯥꯅ ꯐꯠ ꯃꯔꯛ ꯊꯜꯂꯛꯏ ꯑꯩ ꯒꯙꯥ ꯍꯧꯖꯤꯛ ꯑꯩꯅ ꯇꯣꯉꯥꯟ ꯆꯥꯁꯤ ꯍꯥꯏꯔꯤꯕꯁꯦ ꯃꯇꯥꯡ ꯇꯥꯟꯖꯥ ꯆꯞ ꯆꯥꯔꯕꯅꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯑꯃꯅ ꯁꯦꯜ ꯀꯌꯥꯝ ꯆꯪꯏ ꯑꯗꯒꯤ ꯑꯋꯨꯟꯄꯣꯠꯇꯒꯤ ꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯇꯣ ꯅꯃꯥ ꯑꯁꯣꯟꯕꯤꯁꯤꯒ ꯅꯅꯥꯎ ꯅꯨꯄꯥ ꯃꯤꯔꯦꯝ ꯑꯁꯤꯒꯅ ꯁꯦꯜꯗꯣ ꯄꯨꯊꯣꯛꯄꯒꯤ ꯋꯥ ꯂꯩꯇꯦ ꯅꯪꯅ ꯁꯦꯜ ꯊꯣꯛꯂꯕꯅꯤ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯊꯪꯖꯤꯜꯂꯛꯇꯣꯏꯕ ꯈꯪꯉꯕ ꯑꯗꯨꯗꯤ ꯇꯣꯉꯥꯟ ꯆꯥꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯗꯧ ꯂꯩꯔꯕ ꯃꯐꯝꯅꯤ ꯁꯅꯥ ꯃꯈꯨꯠ ꯃꯁꯥ ꯇꯧꯗꯨꯅ ꯀꯔꯤꯒꯤ ꯇꯣꯉꯥꯟ ꯆꯥꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯁꯦꯜ ꯄꯨꯊꯣꯛꯇꯣꯏꯕ ꯇꯣꯉꯥꯟ ꯆꯥꯔꯕꯗꯤ ꯂꯣꯏꯔꯦ ꯃꯣꯏ ꯃꯩ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯀꯅꯥꯅ ꯃꯣꯏꯒꯤ ꯁꯨꯝ ꯍꯣꯠꯅꯔꯒ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯍꯌꯦꯡ ꯂꯨꯍꯣꯡꯂꯦꯅ ꯈꯜꯂꯁꯨ ꯇꯧꯗ ꯌꯥꯗꯕ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯂꯩꯕꯤꯔꯒ ꯂꯣꯏꯔꯦ ꯑꯗꯨꯐꯥꯎ ꯅꯆꯟꯅꯨꯄꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯤꯗꯨꯒꯤ ꯈꯜꯂꯨꯔꯗꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ ꯌꯥꯔꯦꯗ ꯅꯪꯁꯨ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯀꯟꯈꯠꯂꯣ ꯅꯣꯏꯗꯤ ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯑꯗꯨꯝ ꯀꯟꯈꯠꯂꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯄꯥꯔꯤꯁꯨ ꯊꯕꯛ ꯁꯨꯕ ꯍꯧꯔꯦ ꯆꯥꯎꯔꯦꯜꯒꯤ ꯂꯧꯌꯥꯝꯗꯨ ꯃꯍꯥꯛꯅ ꯌꯦꯡꯁꯤꯜꯂꯤ ꯊꯕꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯤ ꯃꯔꯛꯁꯤꯗ ꯁꯅꯥꯒ ꯊꯣꯏꯕꯒꯗꯤ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯕꯅꯤ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯅ ꯃꯈꯣꯏꯗꯤ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈ꯭ꯔꯦ ꯏꯃꯨꯡꯗ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤꯅ ꯄꯨꯔꯤ ꯃꯆꯜꯒꯤ ꯊꯧꯗꯥꯡꯁꯨ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯧꯒꯗꯧꯔꯤ ꯆꯦꯜꯂꯨꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯁꯦꯜꯅꯤ ꯁꯦꯜꯒꯤ ꯃꯊꯧ ꯉꯥꯛꯇꯅꯤ ꯀꯣꯛꯇꯤ ꯐꯅ ꯁꯥꯔꯤ ꯄꯥꯔꯤꯗꯨ ꯃꯔꯛꯁꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯃꯇꯥꯎ ꯑꯅꯤꯗꯨ ꯐꯤꯂꯦꯝ ꯀꯣꯂꯨꯞꯇ ꯂꯩꯅꯥ ꯉꯥꯏꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯑꯃꯗꯨꯅ ꯃꯄꯥꯟ ꯈꯔ ꯊꯣꯛꯇꯕꯒ ꯊꯣꯛꯂꯕꯁꯨ ꯇꯥꯟꯖꯥ ꯑꯃ ꯏꯆꯥꯟ ꯆꯥꯟꯅꯗ ꯊꯦꯡꯅꯔꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯅ ꯆꯥꯟꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯂꯩꯅꯥꯗꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯅꯨꯄꯥꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯂꯨꯋꯥꯡꯇꯣꯟ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯆꯩ ꯍꯥꯏ ꯃꯇꯥꯎꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯤꯊꯤꯗꯨ ꯄꯤꯗꯨꯅ ꯁꯤꯗ ꯆꯤꯊꯤꯁꯦ ꯅꯪ ꯅꯣꯏꯅ ꯄꯤꯔꯨꯔꯣ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯃꯂꯥꯁꯦ ꯅꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯄꯥꯔꯤ ꯇꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯔꯛꯇꯦ ꯃꯇꯥꯎꯗꯒꯤ ꯆꯤꯊꯤꯗꯨ ꯂꯧꯁꯤꯜꯂꯤ ꯅꯨꯡꯗꯗꯤ ꯃꯤꯍꯨꯜꯗꯨ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯦ ꯂꯥꯛꯏ ꯃꯣꯡꯍꯥꯗ ꯂꯩꯔꯛ ꯃꯅꯨꯡ ꯆꯪꯈꯤꯒꯦ ꯇꯧꯔꯤꯕ ꯂꯩꯅꯥꯕꯨ ꯈꯥꯝꯃꯤ ꯏꯆꯝ ꯑꯝꯇ ꯉꯥꯏꯈꯣ ꯂꯩꯅꯥ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯩꯕꯨ ꯃꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯂꯤꯕꯗꯨꯒ ꯂꯨꯋꯥꯡꯇꯣꯟꯅ ꯂꯩꯔꯤꯕꯗꯨꯒ ꯈꯖꯤꯛ ꯂꯥꯞꯅꯩ ꯌꯥꯝ ꯂꯥꯞꯄꯗꯤ ꯅꯠꯇꯦ ꯂꯩꯅꯥꯅ ꯀꯩ ꯂꯩꯔꯒꯦ ꯏꯕꯣ ꯄꯥꯔꯤꯅ ꯅꯍꯥꯟ ꯂꯥꯛꯄꯗꯨꯗ ꯀꯥꯎꯗꯅ ꯃꯤꯡꯁꯨ ꯍꯪꯍꯧꯗ꯭ꯔꯦ ꯂꯩꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯅꯥ ꯀꯧꯏ ꯃꯤꯅꯣꯛꯇꯨꯗ ꯄꯥꯔꯤ ꯆꯣꯡꯂꯤꯕ ꯃꯥꯒꯤ ꯃꯤꯍꯨꯜꯗꯨ ꯌꯥꯡꯈꯠꯂꯛꯏ ꯂꯩꯅꯥ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯨꯡꯍꯣꯏꯒꯤꯁꯨ ꯃꯤꯡ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ ꯄꯥꯔꯤ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯩꯒꯤꯅ ꯄꯥꯔꯤ ꯑꯗꯨꯒ ꯏꯇꯥꯎ ꯑꯃꯗꯨꯒꯤꯅ ꯂꯨꯋꯥꯡꯇꯣꯟ ꯂꯩꯅꯥ ꯂꯨꯋꯥꯡꯇꯣꯟꯅ ꯂꯦꯞꯂꯤꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯄꯗꯨꯗ ꯂꯨꯋꯥꯡꯇꯣꯟꯗꯤ ꯃꯇꯥꯎꯅ ꯃꯥꯒꯤ ꯋꯥꯐꯝꯗꯨ ꯍꯧꯗꯣꯛꯂꯝꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯄꯥꯔꯤ ꯃꯇꯥꯎꯅ ꯄꯤꯔꯛꯄ ꯆꯤꯊꯤꯗꯨ ꯅꯠꯇꯕꯤ ꯑꯇꯣꯞꯄ ꯆꯤꯊꯤ ꯑꯃ ꯑꯣꯏꯅ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯇꯨꯅ ꯂꯩꯅꯥꯗ ꯄꯤꯔꯛꯏ ꯂꯩꯅꯥ ꯉꯛꯅ ꯀꯩꯅꯣ ꯁꯤꯕꯨ ꯏꯕꯣ ꯆꯤꯊꯤꯁꯤꯗ ꯋꯥꯔꯣꯜ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯄꯥꯔꯒ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯎ ꯑꯩ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯃꯐꯝꯁꯤꯗ ꯆꯤꯊꯤꯗꯨ ꯄꯤꯁꯤꯜꯂꯝꯗꯨꯅ ꯄꯥꯔꯤ ꯊꯣꯔꯛꯂꯤ ꯂꯩꯅꯥꯁꯨ ꯍꯥꯏꯐꯦꯠ ꯄꯥꯔꯤꯔꯣꯝꯗ ꯌꯦꯡꯂꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤ ꯄꯥꯔꯤꯅ ꯇꯝꯃꯤ ꯄꯤꯈ꯭ꯔꯕꯅꯤ ꯂꯨꯋꯥꯡꯇꯣꯟ ꯇꯍꯥꯅ ꯄꯥꯎꯈꯨꯝꯗꯤ ꯏꯇꯥꯎ ꯃꯥꯅꯕꯨ ꯀꯩ ꯍꯥꯏꯔꯛꯀꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯄꯤꯔꯛꯀꯦ ꯍꯥꯏ ꯂꯨꯋꯥꯡꯇꯣꯟ ꯃꯇꯥꯎꯒꯤ ꯋꯥ ꯇꯥꯔꯒ ꯍꯔꯥꯎꯖꯩ ꯄꯥꯔꯤ ꯃꯥꯗꯤ ꯃꯇꯥꯎꯒꯤ ꯃꯤꯅꯣꯛ ꯎꯔꯒ ꯃꯕꯨꯛꯆꯦꯜ ꯃꯥꯡꯂꯨꯕꯅ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯦ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯂꯤ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯎꯔꯦꯜꯅ ꯄꯥꯔꯤꯗꯨ ꯁꯦꯜ ꯈꯖꯤꯛ ꯍꯪꯂꯝꯃꯤꯅꯤ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕꯔ ꯀꯔꯤꯅꯣ ꯍꯣꯡꯒꯅꯤ ꯍꯥꯏꯕꯅꯤ ꯃꯊꯪ ꯊꯥ ꯄꯥꯟꯈꯠꯂꯛꯄꯗ ꯑꯣꯏꯔ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯅꯤ ꯂꯨꯋꯥꯡꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯁꯦꯜꯗꯣ ꯈꯖꯤꯛ ꯌꯥꯝꯅ ꯄꯤꯕꯤꯈꯣ ꯏꯇꯥꯎꯗꯣ ꯌꯥꯝ ꯋꯥꯔꯕꯅꯤ ꯃꯣꯏ ꯇꯥꯆꯧꯒ ꯃꯇꯩꯃꯒꯁꯨ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ
ꯌꯨꯝ ꯄꯨꯕꯒ ꯀꯩꯒ ꯃꯆꯜ ꯂꯨꯍꯣꯡꯕꯒ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯕꯅꯤ ꯁꯤꯡꯉꯛꯄꯒꯤ ꯋꯥꯒ ꯄꯜꯂꯨꯅꯨ ꯄꯥꯕ ꯃꯇꯦꯡ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯡꯕꯒꯤ ꯃꯑꯣꯡꯗ ꯁꯦꯜꯗꯨ ꯄꯤꯈꯣ ꯏꯆꯥꯅ ꯅꯇꯥꯎꯒꯤ ꯈꯟꯕꯁꯦ ꯑꯣꯈꯥꯛ ꯈꯜꯂꯤꯗꯀꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯃꯥ ꯏꯇꯥꯎꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯈꯖꯤꯛ ꯋꯥꯕ ꯃꯇꯝ ꯎꯠꯄꯗ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯂꯨꯋꯥꯡ ꯃꯤ ꯍꯥꯏꯁꯤ ꯁꯛꯁꯨ ꯈꯦꯠꯅꯕꯒꯨꯝ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯑꯗꯨꯃꯛ ꯈꯦꯠꯅꯕꯅꯤ ꯂꯨꯋꯥꯡꯇꯣꯟ ꯆꯤꯡꯅꯕ ꯂꯩꯇ ꯈꯨꯝꯃꯤ ꯏꯇꯥꯎ ꯄꯥꯔꯤꯗꯤ ꯑꯩꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯂꯕꯁꯨ ꯄꯥꯝꯃꯨꯕ ꯂꯩꯔꯣꯏ ꯑꯩꯅꯁꯨ ꯏꯇꯥꯎꯒꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯣꯝꯗꯅ ꯂꯩꯅꯥꯗꯣ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯉꯁꯥꯏꯒꯤ ꯆꯤꯊꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯥꯏ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯏꯕꯨꯡ ꯄꯥꯔꯤꯅ ꯃꯆꯜꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯊꯥ ꯀꯔꯤꯁꯨ ꯁꯥꯈꯤꯗ꯭ꯔꯦ ꯆꯥꯎꯔꯦꯜꯅ ꯄꯨꯊꯣꯛꯂꯒ ꯍꯣꯡꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯂꯨꯋꯥꯡꯇꯣꯟꯅꯁꯨ ꯃꯃꯥ ꯃꯄꯥ ꯈꯪꯍꯟꯗ ꯃꯁꯥꯒꯤ ꯂꯩꯖꯕ ꯁꯦꯜ ꯈꯔ ꯃꯇꯥꯎꯗ ꯃꯇꯦꯡ ꯇꯧꯏ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯆꯜꯒꯤ ꯃꯇꯥꯡꯗ ꯋꯥꯈꯤꯗꯕꯅꯤ ꯑꯁꯤ ꯌꯧꯅ ꯃꯇꯥꯎꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯕ ꯑꯁꯤꯗ ꯄꯥꯔꯤ ꯃꯥꯅ ꯀꯝꯗꯧꯔꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤ ꯃꯇꯥꯎꯗ ꯍꯞꯇꯥꯃꯨꯛꯇꯨ ꯄꯥꯔꯤꯒꯤ ꯆꯤꯊꯤ ꯄꯥꯈꯨꯝ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯩꯅꯥꯗ ꯆꯤꯊꯤ ꯄꯤꯁꯟꯕꯗꯤ ꯂꯦꯞꯈꯤꯗꯦ ꯑꯗꯨꯕꯨ ꯃꯇꯥꯎ ꯂꯨꯋꯥꯡꯇꯣꯟꯅꯗꯤ ꯂꯩꯅꯥꯒꯤ ꯄꯥꯈꯨꯝ ꯑꯣꯏꯅ ꯄꯥꯔꯤ ꯃꯁꯥꯅ ꯂꯩꯅꯥ ꯁꯥꯗꯨꯅ ꯆꯤꯊꯤ ꯄꯥꯈꯨꯝ ꯍꯟꯈꯤ ꯂꯨꯋꯥꯡꯇꯣꯟ ꯃꯥꯗꯤ ꯈꯪꯗꯕꯅ ꯂꯩꯅꯥꯅ ꯄꯤꯔꯛꯂꯤꯕꯣꯏ ꯅꯤꯡ ꯆꯤꯊꯤꯗꯨ ꯄꯥꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯈꯤ ꯁꯣꯝꯗꯅ ꯂꯩꯅꯥꯗꯨ ꯄꯥꯔꯤꯅ ꯆꯤꯊꯤꯒꯤ ꯈꯨꯊꯥꯡꯗ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯇꯧꯕ ꯍꯦꯃꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯄꯥꯈꯨꯝ ꯄꯤꯈꯤꯕꯅꯤ ꯑꯅꯤꯗꯨ ꯐꯥꯒꯤꯗꯒꯤ ꯂꯣꯟꯅ ꯀꯣꯏꯅꯔꯛꯈ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯗꯁꯨ ꯂꯨꯋꯥꯡꯇꯣꯟ ꯃꯥꯅ ꯂꯩꯅꯥꯒ ꯈꯪꯅꯔꯤ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕꯅꯤ ꯀꯣꯛꯇꯤ ꯄꯥꯔꯤꯅ ꯂꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯐꯅ ꯍꯩꯅ ꯂꯤꯂꯥ ꯁꯥꯟꯅꯩ ꯅꯨꯃꯤꯠꯇꯨ ꯄꯥꯔꯤ ꯆꯤꯊꯤ ꯑꯃ ꯂꯨꯋꯥꯡꯇꯣꯟꯗ ꯄꯤ ꯂꯩꯅꯥꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯂꯨꯋꯥꯡꯇꯣꯟ ꯃꯗꯨꯕꯨ ꯂꯧꯗꯨꯅ ꯍꯔꯥꯎꯅ ꯄꯥꯏ ꯄꯥꯕ ꯂꯣꯏꯔꯒ ꯃꯇꯥꯎꯗ ꯍꯥꯏ ꯏꯇꯥꯎ ꯑꯩꯒꯤꯗꯃꯛ ꯅꯪ ꯌꯥꯝ ꯋꯥꯕꯤꯔꯤ ꯑꯗꯣ ꯃꯥꯒꯩꯒ ꯎꯅꯅꯕ ꯅꯪꯅ ꯈꯔꯝꯗ ꯁꯤꯟꯕꯤ ꯆꯤꯊꯤꯗ ꯁꯨꯝ ꯋꯥꯔꯤ ꯇꯧꯕꯁꯤꯗꯤ ꯑꯩ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯃꯥꯒꯩꯒ ꯈꯪꯅꯔꯛꯂꯤꯕꯁꯤꯁꯨ ꯊꯥ ꯑꯃꯗꯤ ꯍꯦꯜꯂꯤ ꯄꯥꯔꯤ ꯎꯅꯕꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄꯗ ꯈꯧꯇꯛ ꯆꯥꯏ ꯈꯨꯝꯃꯤ ꯍꯣꯏ ꯑꯩ ꯆꯤꯊꯤ ꯍꯟꯕꯗ ꯃꯁꯥꯗ ꯍꯥꯏꯔꯝꯒꯦ ꯑꯗꯣ ꯅꯪꯁꯨ ꯑꯩꯒꯤ ꯆꯤꯊꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯄꯥꯎꯃꯤ ꯑꯣꯏꯕꯗ ꯐꯅꯗꯤ ꯋꯥꯔꯝꯕꯅꯤ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯩꯒꯤꯅꯤ ꯅꯪꯁꯨ ꯀꯦꯇꯨꯒꯤꯗꯣ ꯀꯣꯏꯅꯕ ꯇꯧꯁꯤꯗꯅ ꯃꯥꯅꯁꯨ ꯅꯪꯕꯨ ꯈꯟꯖꯕꯅꯤ ꯑꯁ ꯑꯩ ꯇꯜꯂꯤꯗ ꯅꯪꯒꯤꯁꯦ ꯍꯥꯟꯅ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯏꯊꯥꯌꯦꯛ ꯊꯥꯖꯗꯅ ꯂꯨꯋꯥꯡꯇꯣꯟ ꯃꯍꯥꯛ ꯄꯥꯎ ꯑꯃ ꯇꯥꯔꯦ ꯑꯇꯩ ꯅꯠꯇꯦ ꯄꯥꯔꯤ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯊꯥꯖꯕ ꯉꯝꯗꯦ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯁꯨ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛꯇꯤ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ ꯄꯥꯎꯗꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯥꯕꯅꯤ ꯆꯦꯟꯕꯅ ꯉꯔꯥꯡ ꯂꯨꯋꯥꯡꯇꯣꯟ ꯂꯥꯛꯏ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯄꯥꯔꯤꯒꯤ ꯌꯨꯝꯗ ꯈꯖꯤꯛꯁꯨ ꯋꯥꯔꯧꯕꯅꯤ ꯑꯗꯨꯕꯨ ꯄꯥꯔꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯋꯥꯔꯧꯕ ꯅꯠꯇ ꯊꯃꯣꯏꯗꯨ ꯀꯥꯏꯔꯦ ꯃꯍꯥꯛ ꯉꯛꯂꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯂꯩꯅꯥꯗꯨ ꯃꯀꯣꯛꯇ ꯐꯤ ꯈꯖꯤꯛ ꯀꯨꯞ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕ ꯑꯍꯜꯁꯤꯡꯗꯨꯒꯤ ꯆꯥꯅꯕ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯤ ꯃꯗꯨ ꯎꯕꯗ ꯂꯨꯋꯥꯡꯇꯣꯟ ꯃꯥꯒꯤ ꯁꯣꯔ ꯂꯦꯞꯈ꯭ꯔꯦ ꯉꯛꯄꯅ ꯃꯍꯥꯛ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯄꯤꯁꯛ ꯂꯨꯋꯥꯡꯇꯣꯟ ꯎꯕꯗ ꯀꯧꯁꯤꯟꯗꯨꯅ ꯂꯨꯋꯥꯡꯇꯣꯟ ꯏꯆꯥ ꯂꯥꯛꯂꯤꯕꯔꯥ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯨꯋꯥꯡꯇꯣꯟ ꯈꯨꯝꯗꯦ ꯆꯪꯕꯁꯨ ꯇꯧꯗꯦ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯃꯥꯏ ꯐꯠ ꯂꯩꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯍꯥꯛ ꯆꯠꯅ ꯃꯁꯥꯗꯨ ꯇꯨꯊꯔꯛꯇꯨꯅ ꯂꯝꯕꯦꯟ ꯃꯇꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯏ ꯒ꯭ꯌꯥꯟ ꯃꯥꯡꯕꯗꯤ ꯅꯠꯇꯦ ꯇꯔꯪ ꯆꯠꯄꯅꯤ ꯊꯃꯣꯏꯗꯨ ꯀꯥꯏꯕ ꯍꯦꯃꯟꯈꯤꯕꯅ ꯆꯠꯄ ꯐꯥꯎ ꯀꯥꯎꯒꯅꯤ ꯁꯣꯜꯂꯤ ꯃꯆꯤꯜꯗ ꯑꯗꯨꯔ ꯅꯨꯄꯤ ꯅꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯗ ꯑꯗꯨꯁꯨ ꯑꯩꯒ ꯈꯪꯅꯅ ꯋꯥꯈꯜꯗꯨꯅꯗꯤ ꯃꯇꯥꯎꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯐꯠꯇꯕ ꯑꯃꯠꯇ ꯈꯜꯂꯨꯗꯦ ꯂꯩꯅꯥꯗꯅꯤ ꯃꯍꯥꯛꯅ ꯋꯥꯔꯧꯔꯤꯕ ꯅꯣꯡ ꯅꯤꯅꯤ ꯍꯧꯈꯤꯕꯗꯨ ꯂꯨꯋꯥꯡꯇꯣꯟ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯦ ꯃꯇꯥꯎꯒꯤ ꯅꯥꯛꯇꯁꯨ ꯆꯠꯂꯨꯗꯦ ꯋꯥ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩ ꯑꯁꯨꯝ ꯇꯧꯅ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯂꯨꯋꯥꯡꯇꯣꯟ ꯂꯥꯛꯏ ꯂꯩꯅꯥꯒꯤ ꯌꯨꯝꯗ ꯌꯨꯁꯨ ꯉꯥꯎꯔꯤ ꯇꯧꯏ ꯈꯥꯡꯕ ꯉꯝꯂꯛꯇꯕ ꯑꯣꯏꯒꯅꯤ ꯃꯇꯧꯗꯨ ꯆꯥꯛꯅ ꯂꯥꯎꯏ ꯑꯀꯤꯕ ꯂꯩꯇ ꯃꯤꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯊꯣꯔꯛ ꯑꯩꯕꯨ ꯍꯥꯠꯂꯨ ꯂꯥꯎ ꯎꯔꯥꯎ ꯊꯔꯥꯎꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯊꯣꯔꯛꯂꯝꯃꯤ ꯂꯩꯅꯥꯒꯤ ꯃꯄꯥꯅ ꯍꯩ ꯅꯪ ꯀꯅꯥ ꯀꯔꯤꯒꯤꯅꯣ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯃꯐꯝꯁꯤ ꯂꯥꯎ ꯈꯣꯡꯂꯤꯕ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯂꯨꯋꯥꯡꯇꯣꯟ ꯂꯩꯅꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯆꯥꯛꯅ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯑꯩ ꯈꯪꯅꯅ ꯏꯃꯥꯟꯅꯕꯗꯨꯗ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯅꯪ ꯑꯃ ꯈꯪꯅꯔꯨꯕꯅ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯥꯡꯗ ꯁꯛ ꯑꯁꯦ ꯎꯠꯂꯨꯕ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯇꯁꯦꯡꯅ ꯄꯥꯔꯤꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯂꯝꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤ ꯑꯩꯒꯤ ꯆꯤꯊꯤ ꯄꯥꯈꯨꯝ ꯍꯜꯂꯛꯏ ꯑꯩꯒꯤ ꯊꯃꯣꯏ ꯀꯔꯤꯒꯤ ꯊꯨꯒꯥꯏꯔꯤ
Laina ngakna sumangda kumtharaktuna. Kaino ibung nangna hariba mayamdu. Ai gyan tadre. Chithi aduwada thamai thugaiba karino. Aina ibunggi thamai thugai khibasu leite. Aduga ibungna aingonda chithi pirakhibasu leite. Hoi ta parina aingonda nungsi haire. Ibani mari leine. Isa isa yanaduna susiel. Masida ibunggi wari yaude. Yu thakchilaga swaida yonbirisibu kaigin. Mina taraga aibu pukse leptabi pangya yabi oina khankinaba khaksinbigan. Kari hai. Pariga nangna nungsine hai. Aduga aigi sithi pakum halakliba misaksina kana. Nangma nungsi haikibadi haina. Aduga pariga Laina luwangtona haribadu thoina tasilude yu ngaubuni khandoi hai saurapna. Aina ibungbu yam ikai kumni. Ta pariga sitinabani wa hen bahainingde hanbikru. Nangi sithi ai khangde aiga nungsinabadi ta pari. Luwangton gyan takre karimata hairamda mahak halakle. Adubu mayum changde. Lai yamna sawanbana masanik yaure pari. Luwangton ubada masado humang kangle. Luwangton prap sangsin punsigi ahanbu oina matawda khut thari. Kinduna hanjin thinjili hai chakna yam chakna kaptuna. Nangmakna masiyang na ibuminaba. Nangmakna aina khwaidagi thajab nangmakna. Pari makhut handi hai sorwana honduna. Ailan daw. Ailan khre daw. Luwangton khutumduna parigi machinduda thinjili. Karuka marukki magul khangdabuna ngoning taw karuka. Nangbu thajarubaduna nangoda fattaba khalludaba ina soiba. Adubu nangdi aigi wakhalgi tayonabada nupi amakidama luna tinariba marup amam asuklaina thajaba hatpa ngamma. Nang sibu aina karini haina khansige. Nangbu aigi piklingai itawdo. Aigidama mi phunakiba. Aigidama migi mijai takiba. Aigi itawdo. Luwangton pari purambadu leptuna tarakliba mapido phat kunamduna taithoklaga. Marupti. Adubu aigi isadagi hena thajaba marup adudi aigi famdagi ufuloina mahakre. Nungaina palo. Nang nuwaraklaba matamda aibu ningsinga. Nangi awabda ai mateng soidana pangani. Thawaisi tharabasu nangidamakti ai khudingmak tawramke. Jatki wahai khrado hairam ikaibana pari siningba haidu oi. Aduk phajaba matawgi mari adu mahakna thadatkre khallubada mahak ningamdabana thamoi chakle. Hena mabu chaina piribadi aroibagi wahai aduna mikup aduda khangjarai. Mahak asi kayada oizaba thiriba misakno haibadu. Matawgi aroibagi wahai aduda su taklambani magidamak matawna kadai phabu hotnabikiba. Khalluraga pari asum ikaibi helakne. Amuk hana matawgi mafamda mamai utpa ngamgani mahak thajatri. Tatkraba mari marupki mari aduk phajakraba mari adu nungsikraba marup amagi thajaba irai laina mahakna hatkraba. Marupki thajaba hatpa madi kaidolungda magi asengba marup ama leiba haunade. Masamaksu kana amagi asengba marup oiba ngamluba haunade.